Akiswani Imphal Nolini Devi na pau pajari ahanbada madu iba pau IPR Mantri Dr. Sapam Ranjan Singh na haidi Raijagi Mantri Mandalna Schedule Employment Committee ki tolof amukhana yengsinaba warep lokre North Frontier Railway ki sengpuba khanaba railgari ama Khongsang Railway Station ki damak ngasi ayuk ziribam thadokre Amishung Kendagi Mantri Jyotiraditya Scindia na haidi Leibak asigi ngakwaida leiriba khungang singda mobile network phanganabagi damak sarkar asina thabak kaya faikhatli IPR Mantri Dr. Sapam Ranjan Singh na haidi Raijagi Mantri Mandalna Schedule Employment Committee ki tolop amukhana yengsinaba warep lokre ngarang phamkiba Raijagi Mantri Mandal ki mifam aduda Manipur Contingency Fund Bill amachung Manipur Goods and Services Tax 7 Amendment Bill laktiba Raija Vidhan Sabha mifamda pukhatnaba warep sulokhi Lamphel Sana Kaithel Dalaiba Mantri gi yumda ngarang pawmisingda wangang laduna Dr. Ranjan hai State Advisory Vote na pukhalakba minimum wage ki proposal adu Mantri Mandal na ayaba pikibani Maduda unskilled labor, semi-skilled labor, skilled labor, manager, principal, vice principal, sakudar amasung piona singbaki yaudi. Kendra Sarkarna thadarakpa scheme sing public finance management scheme ki makada transaction taunabaki wafamchu mifam aduda khanaki mantrina makhatana hai Raija sida oriba zarangnaba asina chogaleba lomisingda compensatory crop package phase 2 pithoknaba warep lokhi Puna lupa koti tarahumdoi la kuntra hena lomi lisingani chupna humputara ni thoida pithoknaba Mantri Mandalna ayabasu piki Rural Engineering Department ke Senior Accountant Department lairiba post tareta ahenba upgradation taunaba thaurang paikhatpada mifam aduna ayaba pikre haina Mantri na phongdokhi North Frontier Railway ki akhanaba railgari ama Khongsang Railway Station ki damak ngasi jiribam thadokre Ekogi jiribam pawmina hai daba kunma thoyawba chengpuba khanaba railgari asi ngasi ayuk jiribam thadokhibani Department of Agriculture amasung Raijagi Department of Skill, Labor, Employment and Entrepreneurship ki makhada leiba Manipur Building and Other Construction Workers Welfare Board na sinduna ngasi ayuk distribution of benefits and launching of books saiba thoram ama Mukhyamantri ki Secretariat pangthokani Thorum Juda Mukhyamantri Nongthombam Biren Singh amasung Social Welfare Mantri Haikam Dingo Singh charuk yakani Sel thaduk thajin tawbada hena nungainaba Nagaland Motor Vehicle Department na Raijadu da Digital Payment Service hodokre Service asina Raijadu ki miyosingna Motor Vehicle Service ka mari leinaba taxing thibada hena khudong chahalagani hariba service asi HDFC Bank ka kusamna tuna Raijadu da leiriba jila khudingmaki Transport Office singda so hangdokre tabiriba pawasi Akisbani Imphal takini Communication and Development of Northeastern Region Mantri Jyotiraditya Scindia na hai Leibak asida leiriba khungang lising tara taret ki manungda satuk tarama thoidi border area ta leiri hariba khungang sing asigi manungda lising tara taruk chani pantara nipandi mobile coverage phangli Lok Sabha dangarang iduna piba pakhum amada Sri Scindia na hai Leibak asida leiriba khungang sing ayambana 4G mobile connectivity phangli Universal Service Obligation na sel thadaduna leibak asida leiriba yausinba ngamdriba khungang singda jo mobile network phanghanna bakhonari Border area singda apanba leitana mobile network phanghanne bagi damak sarkar asina thabak kaya paikhatli haina mantri na makhatana phongdokhi Sangsad ki sabha ani mangna kendra ki budget lising ani kunmari kunmanga ki matangda khananaina bahokre ahom gana parisat ki lusingba Birendra Prasad Baisya na hai Budget asina lomi singa masung naha singda chauna kanaba piri Budget asina low singu service amasung manufacturing industries da khudong saba kaya piragani haina Sri Birendra na makhataki Ngarang pangthokiba sangsad ki mifamda BJP gi sadyasa Dr. Radha Mohan Das Agarwal na Pradhan Mantri Narendra Modi gi lamjing makhada haukiba sahi tara asida Bharat ta chakhoi thorang kaya paikaliba sing asigi matangda palladuna hai Sarkar asina Janthat Yojana scheme hodoktuna leibak asida leiriba miyoi kayada banking service ka mari leinaba thabak singda khudong chaba kaya piri khungangda leiriba imung koti tara marida toti isingi khudong chaba phangali leibak asida thabak phangdabaki awaba sarkar asina singthaningai oina kokhanba ngamle haina Sri Radha Mohan na makhatana phongdokhi
UK की फॉरेन सेक्रेटरी डेविड लेमी नुमित निनी की खोंगचत्ता ngarang भारत थुंगदरे महंगना ngarang प्रधानमंत्री नरेंद्र मोदी का न्यू दिल्ली दा उनखरे प्रधानमंत्री ने श्री डेविड की खोंगचत अचिबु थागतबा फुंगदोखी अमसुंग लेबाक अनि की मरक्ता लेनारिबा मदि हेना चेसिल हलगनी हाइना फुंगदोखी श्री मोदी ने टेक्नोलॉजी सिक्योरिटी बु भारत पुसिलकपदा तराम ओकली अमसुंग फ्री ट्रेड एग्रीमेंट न पीबा खुदोंगचाबसिंग लेबाक असिगी मियाम दसु फंगलगनी हाइबा वाफम थमली हाइना सु फुंगदोखी गुजरात की मफम अयामबदा सुखीबा अकनबा नोंगना मरम ओइदुना राज्य अदुगी मियामगी महौसागी पुंसीदा चाउना अकाइबा थोकले राज्य अदुदा लेरिबा दामसिंग अमसुंग तुरेलसिंगी इसिंगी इमाइ लेप्तना वांखलकली मे डिपार्टमेंट ना थादोरकपा चेरोल अमगी मतुंग इना गुजरात ngarang सेंटीमीटर निफु यौना अकनबा नोंग सुखी मे डिपार्टमेंट हाई लाकलिबा नुमित निनी असिदा राज्य असिदा मखाताना अकनबा नोंग चुरबा याय कोंकण गोवा अमसुंग मध्य प्रदेश असु अकनबा नोंग चुगनी श्रीनगर सही असिगे अक्टोबर कुंड पांगथोकदौरिबा कश्मीर मैराथन की लोगो वेबसाइट अमसुंग वीडियो ngarang उपराज्यपाल मनोज सिन्हा ने पुथोखरे थरुमदुदा श्री मनोज सिन्हा ने जम्मू कश्मीर की टूरिज्म विभाग अमसुंग मरी लेनबा स्टेक होल्डर सिंहबु थागतबा फुंगदोखी महागना मैराथन असिदा सरुक यानबगीदमक मालेमगी सानारोइसिंगदा वार्टन तोखी DSA कक्सिंग न सिंधुना साथरिबा सेकेंड डिवीजन फुटबॉल लीग लिसिंग अनि कुनमदी की ngarang सानकिबा मैच अमदा UGC कक्सिंग न PFC टोकपसिंगबु पांजल अनि अमदा माइतिबा पीखरे अमरमदा इंडियन आर्मी न सिंधुना मोइरांग मल्टीपर्पज हायर सेकेंडरी ग्राउंड पांगथुकलिबा कारगिल विजय दिवस फुटबॉल टूर्नामेंट की ngarang सानकिबा मैच अमदा WPC वांगुना KNKFC कैबुलबु पांजल तरुक मंगादा माइतिबा पीखरे ngasi phongba pause singi maroi pa pau singi damak haujek Rajkumari Mangalsana leide Mangalsana Thagachari Nolini Cabinet mifam da warep laukibagi pau amasung railway gi chawkha thaurangi pau singna ngasi phongnariba pauche singda maruiba pau oina phongnari irang na low panba ngamkidraba lawmi lising ani ga humpu tarani thoi compensation lupa koti tara humdoi la kuntra pithokpada cabinet na yakre haiba Dr. Sapam Ranjan gi wafam na Manipur News da ahan be headline tauri Pau simak tongan mamong de headline tawduna sana lebak pokna pham sanga express ki edition animak huyen lan pau Hills Hornbill Express amasung Ganphu Mail da maruiba pau oina phongna ba ure Ichel Express ta numit mangani ki khongchatta CM Biren Delhi de chatlagani Prime Minister Home Minister na chingba unagadawri haiba pau asina ahan be headline tawri Pau simak pokna pham amasung People's Chronicle da tongan mamong de headline tawduna phongnari Naharol gi thaudangda union budget yaningdaba phongdokpa oina niti ayog ki mifam state mari gi CM saruk yaroi dawri haiba pau asina ahan be headline tawri Sarkar na railway network sing hena chawthok hannaba thaba paikhat pa horagani haiba railway minister Ashwini Vaishnav gi wafamna Manipur Mail da ahan be headline tawri pau asima pokna phamda su tongan mamong da headline tawduna phongli Sanga Express Manipuri da lambi phongna danaba pokhai hanbani haiba charge sita pankhiba wafamna ahan be headline tawri Huyen Lan Pauda Trinamool gi Abhishek Banerjee na union budget ta mai chakliba Manipur palamdre haina phongdokre haiba pau asina ahan be headline tawri headline asigi mathakta union budget ki general discussion da mai haukhre haina color headline tawduna phongli Manipur High Court na Mizo National Front personnel gi mathakta lairiba criminal case union amasung state government na handokna ba order pikre haiba pauna morning bell da ahan be headline tawri Pokna phamda Manipur gi oina NHIDCL na paiba project ko nipan loisinba ngamdri haiba pauna ahan balamai da phongli sana lebak ta parking pi daba pauna kaithel da mioi khara na parking sandok laga sale tali haiba pauna ani sube headline tawri Imphal Free Press ta education bu disturbance free zone oihalu haiba pauna MU gi mahiroi singi wafamna maruiba pau oina phongli Tamenglong Times ta Phizam Hemjit ke aroiba mathau mangam pangthokibagi pauna ahan be headline tawri Nolini Thagazeri Mangalsana aroibada maruiba pau amukhanna IPR मंत्री डॉक्टर सापम रंजन सिंह हाइदी राज्य की मंत्रिमंडल ना स्केड्यूल एम्प्लॉयमेंट कुनमरी की टॉलॉप अमुखना यंगसिनबा वारेप लोखरे नॉर्थ फ्रंटियर रेलवे की जेंगपुबा खनबा रेलगाड़ी अमा खोंगसांग रेलवे स्टेशन की दमाग ngasi ayuk jirbam thadokre अमसुंग केंद्र की मंत्री ज्योतिरादित्य सिंधिया ने हाइदी लेबा असिकिंग खोइता लेबा खुंगंग सिंगदा मोबाइल नेटवर्क फंगनबगी दमाग सरकार असिना थबक कया फाइखली पाउलोइ जरे